ꯑꯍꯥꯟꯕ ꯃꯛꯇꯗ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯚ꯭ꯌꯨꯑꯔꯁ ꯃꯌꯥꯝꯕꯨ ꯁꯉꯥꯏ ꯑꯦꯛꯁꯄ꯭ꯂꯦꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯁꯤꯁꯨ ꯁꯉꯥꯏ ꯑꯦꯛꯁꯄ꯭ꯂꯦꯟꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯁ꯭ꯋꯤꯠ ꯍꯣꯝꯒꯤ ꯁꯤꯖꯟ 1ꯒꯤ episode 4ꯗꯒꯤꯅ 10 ꯐꯥꯎꯒꯤ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯑꯗꯨꯒ ꯃꯌꯥꯝꯅ episode ꯇꯣꯉꯥꯟ-ꯇꯣꯉꯥꯟꯅ ꯈꯥꯏꯗꯣꯛꯑꯒ ꯂꯤꯕ ꯑꯁꯤ ꯉꯥꯏꯕꯗ ꯋꯥꯏ ꯍꯥꯏꯕ ꯑꯗꯨꯅ ꯑꯩꯍꯥꯛꯅ ꯃꯌꯥꯝꯒꯤ ꯈꯜꯂꯒ episode 4 to 10 ꯑꯁꯤ ꯈꯔ ꯁꯝꯂꯞꯅ ꯇꯧꯔꯒ ꯃꯌꯥꯝꯗ ꯈꯨꯗꯣꯟ ꯇꯝꯖꯔꯤ ꯐꯔꯦ ꯑꯗꯨꯗꯤ ꯃꯇꯝ ꯌꯥꯝꯅ ꯃꯥꯡꯍꯟꯗꯕꯤꯗ ꯁ꯭ꯋꯤꯠ ꯍꯣꯝꯒꯤ ꯁꯤꯖꯟ 1ꯒꯤ episode 3ꯒꯤ ꯃꯈꯥ ꯍꯥꯏꯕꯗꯤ episode 4ꯗꯒꯤꯅ 10 ꯐꯥꯎꯒꯤ ꯋꯥꯔꯤ ꯑꯗꯨ ꯇꯥꯃꯤꯟꯅꯔꯁꯤ episode 4ꯒꯤ ꯋꯥꯔꯤ ꯇꯥꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ episode 3ꯒꯤ ꯑꯔꯣꯏꯕꯒꯤ ꯁꯤꯟ ꯃꯇꯦꯛ ꯈꯔ ꯄꯜꯂꯕꯗ ꯃꯆꯥ ꯍꯜꯂꯛꯇꯦ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯑꯃꯨꯛ ꯍꯜꯂꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯀꯟꯕ ꯊꯣꯛꯄꯗ ꯁꯣꯜꯖꯔ ꯑꯃꯒ ꯂꯣꯏꯅꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯗꯨꯁꯨ ꯌꯥꯎꯅ ꯃꯔꯩ ꯌꯥꯝꯅ ꯁꯥꯡꯕ ꯃꯣꯟꯁꯇꯔ ꯑꯗꯨꯅ ꯍꯥꯠꯈ꯭ꯔꯕꯅꯤ episode 4ꯒꯤ ꯍꯧꯔꯛꯄꯗꯗꯤ ꯃꯆꯥ ꯍꯜꯂꯛꯇꯦ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯆꯥ ꯑꯗꯨ ꯃꯤꯠꯃꯥꯡꯃꯛꯇꯗ ꯍꯥꯠꯈꯤꯕ ꯑꯗꯨꯗ ꯃꯍꯥꯛ ꯌꯥꯝꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯀꯞꯄꯝꯃꯤ ꯃꯩꯗꯒꯤ ꯌꯣꯟꯍꯨꯛꯅꯁꯨ ꯃꯐꯝ ꯑꯗꯨꯒꯤ ꯁꯠꯇꯔ ꯑꯗꯨꯕꯨ ꯂꯣꯟꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯎꯄꯨ ꯑꯃ ꯊꯥꯡꯖꯟꯗꯨꯅ ꯁꯠꯇꯔꯗꯨꯒꯤ ꯃꯃꯥꯡꯗ ꯅꯟꯁꯤꯜꯂꯝꯃꯤ ꯑꯁꯨꯝꯅ ꯇꯧꯔꯕꯁꯨ ꯃꯣꯟꯁꯇꯔ ꯑꯗꯨꯒꯤ ꯃꯔꯩ ꯑꯗꯨꯅ ꯎꯄꯨ ꯑꯗꯨꯕꯨ ꯐꯥꯎꯗꯣꯔꯛꯇꯨꯅ ꯌꯣꯟꯍꯨꯛꯇ ꯑꯦꯇꯦꯛ ꯇꯧꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯌꯣꯟꯍꯨꯛꯇꯗꯤ ꯁꯣꯛꯍꯧꯔꯝꯗꯦ ꯃꯩꯗꯒꯤ ꯃꯆꯥ ꯍꯜꯂꯛꯇꯦ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨ ꯃꯍꯥꯛ ꯊꯃꯣꯏ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯣꯛꯑꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯁꯤꯔꯤꯕ ꯑꯗꯨ ꯌꯣꯟꯍꯨꯛꯅ ꯃꯔꯝꯅꯅꯤ ꯍꯥꯏꯗꯨꯅ ꯌꯣꯟꯍꯨꯛꯇ ꯌꯥꯝꯅ ꯄꯦꯟꯗ꯭ꯔꯗꯨꯅ ꯃꯍꯥꯛꯅ ꯀꯞꯅ ꯅꯍꯥꯛꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯕꯨ ꯍꯥꯠꯄꯅꯤ ꯍꯥꯏꯗꯨꯅ ꯌꯣꯟꯍꯨꯛꯇ ꯍꯥꯏꯔꯝꯃꯤ ꯃꯁꯤꯗꯒꯤ ꯑꯃꯨꯛ ꯁꯤꯟ ꯑꯁꯤ ꯀꯠ ꯇꯧꯈ꯭ꯔꯒ ꯑꯩꯈꯣꯏꯗ ꯃꯦꯀꯥꯅꯤꯛ ꯍꯅꯨꯕ ꯑꯗꯨꯒꯤ ꯔꯨꯝ ꯑꯗꯨꯗ ꯑꯃꯨꯛ ꯎꯠꯂꯛꯏ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯃꯦꯀꯥꯅꯤꯛ ꯍꯅꯨꯕ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯈꯣꯏ ꯃꯌꯥꯝ ꯃꯃꯥꯡꯗ ꯑꯦꯅꯥꯎꯟꯁꯃꯦꯟ ꯑꯃ ꯍꯥꯏꯈꯤꯕ ꯑꯗꯨ ꯇꯥꯍꯧꯕ꯭ꯔꯥ ꯐꯥꯔꯁꯠ ꯐ꯭ꯂꯣꯔꯗ ꯑꯩꯈꯣꯏꯒꯤ ꯆꯥꯅ ꯊꯛꯅꯕ ꯀꯌꯥ ꯑꯃ ꯂꯩꯔꯤ ꯃꯐꯝ ꯑꯗꯨꯗ ꯁꯦꯐ ꯑꯣꯏ ꯍꯥꯏꯔꯤꯕ ꯑꯗꯨ ꯖꯦꯍꯌꯟꯅ ꯃꯈꯣꯏꯁꯨ ꯈꯪꯗꯦ ꯑꯗꯨꯒ ꯃꯦꯀꯥꯅꯤꯛ ꯍꯅꯨꯕ ꯑꯗꯨꯗ ꯃꯈꯣꯏꯕꯨ ꯆꯥꯛ ꯄꯤꯖꯕꯒꯤꯗꯃꯛꯇ ꯏꯁꯣꯔꯅ ꯅꯍꯥꯛꯄꯨ ꯆꯥꯟꯕꯤꯕ ꯑꯣꯏꯔꯁꯅꯨ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯒꯤ ꯌꯨꯟꯖꯤꯅꯁꯨ ꯃꯦꯀꯥꯅꯤꯛꯀꯤ ꯍꯅꯨꯕ ꯑꯗꯨꯗ ꯍꯣꯏ ꯑꯩꯈꯣꯏ ꯐꯥꯔꯁꯠ ꯐ꯭ꯂꯣꯔꯗ ꯆꯠꯂꯒꯦ ꯑꯗꯨꯒ ꯐꯥꯔꯁꯠ ꯐ꯭ꯂꯣꯔ ꯑꯗꯨ ꯁꯦꯐ ꯑꯣꯏꯔꯝꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯃꯐꯝ ꯑꯁꯤꯗ ꯅꯈꯣꯏꯕꯨ ꯂꯧꯕ ꯂꯥꯛꯀꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯄ꯭ꯔꯣꯃꯤꯁ ꯇꯧꯔꯝꯃꯤ ꯃꯦꯀꯥꯅꯤꯛꯀꯤ ꯑꯍꯟ ꯑꯗꯨꯅꯁꯨ ꯑꯗꯨꯝꯅ ꯄ꯭ꯔꯣꯃꯤꯁ ꯇꯧꯒꯅꯨ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯍꯌꯦꯡ ꯁꯤꯅꯤ ꯉꯁꯤ ꯁꯤꯅꯤ ꯍꯥꯏꯕ ꯇꯝꯕ ꯉꯝꯗꯦ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛ ꯊꯦꯡꯅꯔꯤꯉꯩ ꯀꯥꯟꯁꯤꯗ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯀꯥꯏꯅꯃꯤꯟꯅꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯌꯨꯟꯖꯤ ꯍꯣꯏꯗ ꯕꯥꯏ ꯕꯥꯏ ꯇꯧꯔꯝꯃꯤ ꯃꯗꯨꯗꯒꯤ ꯑꯁꯨꯝꯅ ꯀꯨꯝꯒꯦ ꯍꯥꯏꯗꯨꯅ ꯇꯧꯕ ꯃꯇꯝꯗ ꯌꯨꯟꯁꯨꯅ ꯃꯍꯥꯛꯁꯨ ꯐꯥꯔꯁꯠ ꯐ꯭ꯂꯣꯔꯗ ꯆꯠꯄ ꯑꯗꯨ ꯌꯥꯎꯔꯛꯀꯦ ꯍꯥꯏꯔꯝꯃꯤ ꯌꯨꯟꯖꯤꯅꯁꯨ ꯑꯅꯤ ꯆꯠꯄꯗꯒꯤꯗꯤ ꯑꯍꯨꯝ ꯆꯠꯄꯅ ꯍꯦꯟꯅ ꯐꯩ ꯅꯠꯇ꯭ꯔꯥ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯖꯦꯍꯌꯟꯗ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯆꯨꯝꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯝꯃꯤ ꯖꯦꯍꯌꯟꯅꯁꯨ ꯆꯨꯝꯃꯦ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯒꯤ ꯌꯨꯟꯁꯨꯁꯨ ꯃꯈꯣꯏꯒ ꯆꯠꯃꯤꯟꯅꯅꯕ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯑꯝꯃꯤ ꯑꯁꯨꯝꯅ ꯌꯨꯟꯁꯨꯅ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯌꯨꯟꯁꯨ ꯅꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯈꯤꯗꯧꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯖꯔꯝꯃꯤ ꯃꯗꯨꯗꯒꯤ ꯌꯨꯟꯁꯨꯅꯁꯨ ꯅꯣꯛꯑꯒ ꯃꯍꯥꯛ ꯑꯃꯨꯛ ꯍꯜꯂꯛꯈꯤꯅꯤ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯒꯤ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯒꯤ ꯃꯆꯤ ꯑꯗꯨꯅ ꯑꯩꯈꯣꯏꯕꯨ ꯃꯣꯟꯁꯇꯔꯒꯤ ꯃꯈꯨꯠꯇꯒꯤ ꯀꯟꯕꯤꯕꯒꯤ ꯊꯥꯒꯠꯆꯔꯤ ꯍꯥꯏꯗꯨꯅ ꯌꯨꯟꯁꯨꯗ ꯍꯥꯏꯔꯝꯃꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯃꯦꯀꯥꯅꯤꯛ ꯍꯅꯨꯕ ꯑꯗꯨꯒꯤ ꯀꯥꯗꯨꯗꯒꯤ ꯊꯣꯛꯂꯛꯑꯝꯃꯤ ꯑꯗꯨꯕꯨ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯈꯣꯏꯅ ꯄꯥꯏꯔꯤꯕ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨ ꯃꯦꯀꯥꯅꯤꯛ ꯍꯅꯨꯕ ꯑꯗꯨꯅ ꯁꯦꯝꯗꯣꯛꯄꯤꯗꯨꯅ ꯂꯣꯏꯅ ꯑꯞꯒ꯭ꯔꯦꯗ ꯇꯧꯔꯝꯃꯤ ꯑꯗꯨꯒ ꯃꯦꯀꯥꯅꯤꯛ ꯍꯅꯨꯕ ꯑꯗꯨꯒꯤ ꯔꯨꯝ ꯑꯗꯨꯗ ꯑꯉꯥꯡ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤ ꯑꯃꯗꯤ ꯃꯦꯀꯥꯅꯤꯛ ꯍꯅꯨꯕ ꯑꯗꯨꯒ ꯉꯁꯥꯏ ꯅꯨꯄꯤ ꯑꯃ ꯍꯥꯏꯕꯗꯤ ꯁ꯭ꯇꯔꯣꯂꯔ ꯏꯟꯕ ꯅꯨꯄꯤ ꯑꯗꯨꯒ ꯃꯈꯣꯏ ꯃꯔꯤ ꯈꯛꯇꯪ ꯂꯩꯍꯧꯔꯝꯃꯤ ꯁ꯭ꯇꯔꯣꯂꯔ ꯏꯟꯕ ꯅꯨꯄꯤ ꯑꯗꯨꯅꯁꯨ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯕꯗꯨ ꯈꯪꯕꯗꯒꯤ ꯑꯉꯥꯡ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯆꯥ ꯁꯛꯅ ꯌꯣꯛꯑꯒꯦ ꯍꯥꯏꯗꯨꯅ ꯈꯟꯈꯤꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯗ ꯌꯨꯔꯤ ꯀꯧꯕ ꯅꯔꯁ ꯑꯃꯕꯨ ꯑꯩꯈꯣꯏꯗ ꯎꯍꯜꯂꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇꯁꯨ ꯌꯥꯝꯅ ꯑꯍꯟ ꯑꯣꯏꯔꯕ ꯍꯅꯨꯕ ꯑꯃꯕꯨꯁꯨ ꯃꯍꯥꯛꯀꯤ ꯄꯦꯁꯦꯟ ꯑꯃ ꯑꯣꯏꯅ ꯂꯩꯔꯝꯃꯤ ꯃꯁꯤꯗꯒꯤ ꯍꯅꯨꯕ ꯑꯗꯨꯅ ꯌꯨꯔꯤꯗ ꯃꯍꯥꯛꯄꯨ ꯃꯇꯝ ꯀꯨꯏꯅ ꯍꯤꯡꯍꯟꯕꯤꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯄꯨ ꯊꯥꯒꯠꯆꯔꯤ ꯍꯥꯏꯔꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯍꯅꯨꯕ ꯑꯗꯨꯁꯨ ꯑꯦꯅꯥꯎꯟꯁꯃꯦꯟ ꯑꯗꯨ ꯇꯥꯕꯗꯒꯤ ꯐꯥꯔꯁꯠ ꯐ꯭ꯂꯣꯔꯗ ꯀꯨꯝꯒꯦ ꯍꯥꯏꯗꯨꯅ ꯌꯨꯔꯤꯗ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯌꯨꯔꯤꯅꯗꯤ ꯅꯍꯥꯛ ꯑꯍꯟ ꯌꯥꯝꯅ ꯑꯣꯏꯔꯦ ꯃꯈꯥꯗ ꯀꯨꯝꯃꯅꯨ ꯍꯥꯏꯗꯨꯅ ꯊꯤꯡꯉꯝꯃꯤ ꯃꯁꯤꯗꯒꯤ ꯑꯃꯨꯛ ꯑꯩꯈꯣꯏꯗ ꯁꯨꯄꯔꯃꯥꯔꯀꯦꯠꯀꯤ ꯃꯐꯝ ꯑꯗꯨꯗ ꯑꯃꯨꯛ ꯎꯠꯂꯛꯏ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯁꯨꯄꯔꯃꯥꯔꯀꯦꯠꯀꯤ ꯅꯨꯄꯤ ꯑꯗꯨꯅ ꯃꯆꯥ ꯍꯜꯂꯛꯇꯕꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯆꯥ ꯂꯩꯇ꯭ꯔꯕꯅꯤꯅ ꯃꯍꯥꯛ ꯑꯁꯤ ꯍꯧꯖꯤꯛ ꯌꯥꯝꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯔꯝꯃꯔꯣꯏ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯛꯑꯝꯃꯤ ꯑꯗꯨꯒ ꯀꯦꯃꯦꯔꯥ ꯌꯥꯝꯅ ꯀꯥꯞꯀꯟꯕꯤ ꯅꯨꯄꯤ ꯑꯗꯨꯅꯁꯨ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯍꯨꯏ ꯕꯣꯝ ꯑꯗꯨꯕꯨ ꯂꯩꯇꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛꯁꯨ ꯌꯥꯝꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯔꯣꯏ ꯍꯥꯏꯔꯝꯃꯤ ꯁꯨꯄꯔꯃꯥꯔꯀꯦꯠꯀꯤ ꯅꯨꯄꯤ ꯑꯗꯨꯅ ꯅꯪꯒꯤ ꯍꯨꯏ ꯁꯤꯕ ꯑꯗꯨꯒ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯆꯥ ꯂꯩꯇꯕ ꯑꯗꯨꯒ ꯌꯥꯝꯅ ꯈꯦꯠꯅꯩ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯒꯤ ꯀꯦꯃꯦꯔꯥ ꯌꯥꯝꯅ ꯅꯝꯒꯟꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯀꯔꯤꯝꯇ ꯈꯦꯠꯅꯗꯦ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯕꯣꯝ ꯑꯁꯤꯅ ꯑꯩꯒꯤ ꯐꯦꯃꯤꯂꯤ ꯑꯣꯏꯔꯤꯕꯅꯤ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯅꯪꯒꯤꯗꯤ ꯅꯆꯥ ꯂꯩꯇꯕ ꯅꯠꯇ꯭ꯔꯥ ꯃꯔꯝ ꯑꯗꯨꯅ ꯅꯍꯥꯛꯅ ꯃꯆꯥ ꯀꯥꯏꯅꯕ ꯃꯇꯝꯗ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯋꯥꯏ ꯍꯥꯏꯕꯁꯦ ꯅꯍꯥꯛꯇꯤ ꯈꯪꯉꯝꯃꯣꯏ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯒꯤ ꯁꯨꯄꯔꯃꯥꯔꯀꯦꯠꯀꯤ ꯃꯄꯨꯒꯤ ꯅꯨꯄꯤ ꯑꯗꯨꯅꯁꯨ ꯍꯣꯏ ꯆꯨꯝꯃꯦ ꯅꯍꯥꯛꯅ ꯍꯥꯏꯔꯤꯕ ꯑꯗꯣ ꯑꯩꯍꯥꯛꯁꯨ ꯆꯞ ꯃꯥꯟꯅꯅ ꯃꯍꯥꯛꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕ ꯑꯁꯦ ꯑꯩꯉꯣꯟꯗꯁꯨ ꯐꯥꯎꯏ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯒꯤ ꯀꯦꯃꯦꯔꯥ ꯌꯥꯝꯅ ꯅꯝꯒꯟꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯃꯤꯁꯇ꯭ꯔꯦꯁ ꯆꯥ ꯍꯥꯏꯕꯗꯤ ꯐꯥꯌꯔ ꯐꯥꯏꯇꯔꯒꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯀꯔꯝ ꯇꯧꯈ꯭ꯔꯕꯅꯣ ꯃꯍꯥꯛ ꯍꯜꯂꯛꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯃꯍꯥꯛꯀꯤ ꯐꯤꯌꯥꯟꯁꯤꯁꯨ ꯃꯐꯝ ꯑꯁꯤꯗ ꯂꯩꯕꯅꯤ ꯍꯥꯏꯔꯝꯃꯤ ꯐꯤꯌꯥꯟꯁꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯅꯨꯄꯤ ꯑꯃꯅ ꯃꯍꯥꯛꯀ ꯂꯨꯍꯣꯡꯒꯗ꯭ꯔꯣꯕ ꯍꯥꯏꯕꯗꯤ ꯑꯦꯡꯒꯦꯖ ꯇꯧꯔꯒ ꯂꯩꯕ ꯅꯨꯄꯥ ꯑꯗꯨꯕꯨꯅꯤ ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨꯅ ꯃꯈꯥ ꯇꯥꯅ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯑꯗꯨ ꯂꯩꯈꯤꯗ꯭ꯔꯕꯅꯤ ꯃꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯗꯧꯕ ꯅꯨꯃꯤꯠ ꯅꯤꯅꯤ ꯈꯛꯇꯪ ꯉꯥꯏꯔꯀꯥꯟꯗ ꯍꯥꯏꯔꯝꯃꯤ
ꯃꯇꯝ ꯑꯗꯨꯗ ꯁꯨꯄꯔꯃꯥꯔꯀꯦꯠꯀꯤ ꯃꯄꯨ ꯑꯗꯨꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯑꯃꯨꯛ ꯃꯍꯥꯛꯇꯤ ꯀꯃꯥꯏꯅ ꯇꯧꯔꯒ ꯂꯩꯈꯤꯗ꯭ꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯝꯃꯤ꯫ ꯀꯦꯃꯦꯔꯥ ꯌꯥꯝꯅ ꯅꯝꯒꯟꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯑꯩꯁꯨ ꯐꯖꯅꯗꯤ ꯈꯪꯗ꯭ꯔꯦ, ꯃꯍꯥꯛ ꯂꯩꯈꯤꯗ꯭ꯔꯦꯕꯨꯗꯤ ꯍꯥꯏꯅꯕꯅꯤ, ꯑꯗꯨ ꯀꯃꯥꯏꯅ ꯇꯧꯔꯒ ꯂꯩꯈꯤꯗ꯭ꯔꯤꯅꯣ ꯑꯗꯨꯒ ꯑꯁꯦꯡꯕꯃꯛꯀꯤ ꯂꯩꯈꯤꯗ꯭ꯔꯤꯔꯥ ꯍꯥꯏꯕꯗꯤ ꯈꯪꯗꯦ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯑꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯏꯂꯦꯛꯇ꯭ꯔꯤꯀꯦꯜꯒꯤ ꯔꯨꯝ ꯑꯗꯨꯕꯨ ꯎꯠꯂꯛꯏ, ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯕꯨ ꯃꯤꯔꯥꯡ ꯃꯍꯨꯝꯗ ꯐꯥꯖꯤꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯁꯤꯗꯒꯤ ꯑꯃꯨꯛ ꯑꯩꯈꯣꯏꯗ ꯌꯥꯝꯅ ꯆꯥꯎꯔꯕ ꯃꯣꯟꯁꯇꯔꯒꯤ ꯃꯤꯔꯥꯡ ꯑꯃꯕꯨ ꯑꯩꯈꯣꯏꯗ ꯎꯍꯜꯂꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯐꯥꯌꯔ ꯐꯥꯏꯇꯔꯒꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯣꯟꯁꯇꯔꯒꯤ ꯃꯤꯔꯥꯡ ꯑꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛ ꯌꯨꯝ ꯑꯁꯤꯒꯤ ꯃꯊꯛꯇ ꯂꯩꯔꯤꯕ ꯅꯨꯡꯁꯤꯠ ꯊꯣꯛꯐꯝ ꯑꯃꯗꯤ ꯃꯩꯈꯨ ꯊꯣꯛꯐꯝꯒꯤ ꯑꯈꯨꯕ ꯃꯈꯨꯟ ꯑꯗꯨꯗ ꯃꯍꯥꯛ ꯊꯣꯛꯂꯛꯑꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯁꯨꯝꯅ ꯅꯥꯟꯊꯣꯛꯈꯤꯕ ꯑꯁꯤ ꯃꯣꯟꯁꯇꯔ ꯑꯁꯤꯅꯁꯨ ꯎꯕꯅ ꯃꯣꯟꯁꯇꯔ ꯑꯁꯤꯅ ꯃꯍꯥꯛꯄꯨ ꯍꯥꯠꯀꯗꯧꯒꯤ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯇꯥꯟꯅꯕꯗꯤ ꯁꯨꯡꯂꯦꯞ ꯂꯦꯞꯄꯝꯗꯦ꯫ ꯃꯁꯤꯗꯒꯤ ꯐꯥꯌꯔ ꯐꯥꯏꯇꯔꯒꯤ ꯅꯨꯄꯤꯗꯨꯅ ꯎꯆꯤꯟ-ꯅꯥꯆꯤꯟꯅ ꯇꯧꯗꯨꯅ ꯃꯍꯥꯛꯅ ꯃꯤꯔꯥꯡꯒꯤ ꯃꯣꯟꯁꯇꯔ ꯑꯗꯨꯒꯤ ꯃꯈꯨꯠꯇꯒꯤ ꯅꯥꯟꯊꯣꯛꯄꯗꯤ ꯉꯝꯍꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯁꯨꯝꯅ ꯅꯥꯟꯊꯣꯛꯍꯧꯕ ꯃꯇꯝ ꯑꯁꯤꯗ ꯃꯊꯛꯇꯒꯤ ꯇꯥꯔꯛꯄꯗ ꯃꯍꯥꯛꯅ ꯄꯨꯔꯛꯄ ꯐꯣꯟ ꯑꯗꯨꯗꯤ ꯑꯇꯣꯞꯄ ꯀꯥ ꯑꯃꯗ ꯄꯥꯏꯁꯤꯟꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯐꯣꯟ ꯑꯗꯨꯗ ꯁꯥꯡꯃꯣꯟ ꯀꯧꯕ ꯅꯨꯄꯥ ꯑꯃꯒꯤ ꯀꯣꯜ ꯑꯃ ꯂꯥꯛꯑꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯀꯣꯜ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯄꯥꯏꯒꯦ ꯍꯥꯏꯗꯨꯅ ꯇꯧꯕꯗ ꯃꯍꯥꯛ ꯎꯄꯥꯏꯗꯤ ꯂꯩꯔꯝꯗꯦ, ꯃꯔꯝꯗꯤ ꯐꯣꯟ ꯑꯗꯨ ꯑꯇꯣꯞꯄ ꯀꯥ ꯑꯃꯗ ꯇꯥꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯐꯣꯟ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯥꯏꯅꯤꯡꯕꯗꯤ ꯑꯣꯏꯔꯝꯃꯤ, ꯑꯗꯨꯕꯨ ꯀꯥ ꯑꯁꯤꯒꯤ ꯊꯣꯡ ꯑꯁꯤ ꯁꯣ ꯂꯣꯟꯕꯅ ꯃꯍꯥꯛꯅ ꯎꯄꯥꯏ ꯂꯩꯔꯝꯗꯦ꯫ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯀꯣꯜ ꯇꯧꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯑꯩꯈꯣꯏꯗ ꯀꯅꯥꯅꯣ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯗ ꯎꯠꯊꯣꯛꯇ꯭ꯔꯤ, ꯑꯗꯨꯒ ꯐꯣꯟ ꯇꯧꯔꯤꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯁꯤ ꯁꯥꯡꯋꯣꯟ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯌꯣꯟꯍꯨꯛꯄꯨ ꯎꯍꯜꯂꯛꯏ, ꯑꯗꯨꯒ ꯌꯣꯟꯍꯨꯛꯅ ꯂꯥꯛꯄ ꯃꯇꯝꯗ ꯐꯥꯌꯔ ꯐꯥꯏꯇꯔꯒꯤ ꯅꯨꯄꯤ ꯑꯗꯨ ꯃꯈꯣꯡ ꯁꯦꯛ-ꯁꯦꯛꯇꯨꯅ ꯂꯥꯛꯑꯝꯃꯤ꯫ ꯌꯣꯟꯍꯨꯛꯅ ꯐꯥꯌꯔ ꯐꯥꯏꯇꯔꯒꯤ ꯅꯨꯄꯤ ꯑꯁꯤ ꯍꯜꯂꯛꯄꯁꯤ ꯎꯕꯗ ꯅꯍꯥꯛ ꯍꯜꯂꯛꯄꯁꯤ ꯑꯩꯍꯥꯛ ꯌꯥꯝꯅ ꯍꯔꯥꯎꯏ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯗꯨꯅ ꯋꯥ ꯑꯝꯇ ꯉꯥꯡꯗꯕꯤ ꯌꯣꯟꯍꯨꯛꯀꯤ ꯃꯕꯨꯛꯇ ꯀꯤꯟꯅ ꯊꯤꯟꯖꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯌꯣꯟꯍꯨꯛꯇ ꯐꯥꯌꯔ ꯐꯥꯏꯇꯔꯒꯤ ꯅꯨꯄꯤꯗꯨꯅ ꯅꯍꯥꯛꯅ ꯏꯂꯦꯛꯇ꯭ꯔꯤꯀꯦꯜꯒꯤ ꯔꯨꯝ ꯑꯗꯨꯗ ꯃꯣꯟꯁꯇꯔ ꯑꯃ ꯂꯩ ꯈꯪꯅ ꯈꯪꯅ ꯑꯩꯕꯨ ꯃꯐꯝ ꯑꯗꯨꯗ ꯊꯥꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯌꯣꯟꯍꯨꯛꯇ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯌꯥꯝꯅ ꯁꯥꯎꯅ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯌꯣꯟꯍꯨꯛꯁꯨ ꯀꯔꯤꯝꯇ ꯍꯥꯏꯗꯕꯤ ꯇꯨꯃꯤꯟꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯝꯃꯤ, ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯅꯨꯄꯤ ꯑꯗꯨꯗ ꯃꯤꯅꯝꯕ ꯊꯕꯛ ꯑꯃ ꯇꯧꯈꯤꯕꯅꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯁꯨꯝꯅ ꯃꯤꯅꯝꯕ ꯊꯕꯛ ꯑꯁꯤ ꯇꯧꯔꯤꯕ ꯑꯁꯤ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯔꯒꯗꯤ ꯅꯨꯄꯤ ꯑꯗꯨꯅ ꯅꯠꯇ꯭ꯔꯕꯗꯤ ꯃꯐꯝ ꯑꯗꯨꯗ ꯆꯪꯅꯕ ꯑꯗꯨ ꯀꯅꯥꯝꯇ ꯂꯩꯇꯕꯅ ꯃꯍꯥꯛꯅ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯍꯥꯏꯗꯣꯛꯈꯤꯗꯕꯅꯤ꯫ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏꯗ ꯃꯐꯝ ꯑꯁꯤꯗ ꯏꯃꯥꯔꯖꯦꯟꯁꯤ ꯁꯥꯏꯔꯦꯟꯕꯨ ꯈꯣꯡꯉꯛꯑꯝꯃꯤ, ꯑꯗꯨꯒ ꯇꯤꯚꯤꯗꯁꯨ ꯅ꯭ꯌꯨꯁ ꯑꯃ ꯂꯥꯛꯑꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯅ꯭ꯌꯨꯁ ꯑꯗꯨꯗ ꯃꯤꯂꯤꯇ꯭ꯔꯤꯒꯤ ꯂꯤꯗꯔ ꯅꯨꯄꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯁꯤꯇꯤ ꯑꯁꯤꯗ ꯃꯥꯔꯁꯦꯜ ꯂꯣ ꯆꯂꯥꯏꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯥꯔꯁꯦꯜ ꯂꯣ ꯍꯥꯏꯕꯗꯤ ꯀꯔꯤꯒꯨꯝꯕ ꯃꯐꯝ ꯑꯃꯗ ꯑꯩꯈꯣꯏꯅ ꯒꯣꯚꯔꯟꯃꯦꯟꯠ ꯑꯁꯤꯅ ꯐꯪꯁꯟ ꯇꯧꯗꯕ ꯃꯇꯝꯗ ꯃꯤꯂꯤꯇ꯭ꯔꯤꯅ ꯔꯨꯜ ꯇꯧꯕ ꯑꯗꯨꯕꯨꯅꯤ꯫ ꯑꯗꯨꯒ ꯃꯤꯂꯤꯇ꯭ꯔꯤꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯃꯈꯥ ꯇꯥꯅꯁꯨ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯃꯐꯝ ꯑꯁꯤꯗ ꯊꯣꯛꯏꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯏꯗꯒꯤ ꯁꯟꯇꯣꯛꯄꯁꯨ ꯅꯠꯇꯦ, ꯑꯗꯨꯒ ꯂꯩꯅꯥ ꯑꯃ ꯑꯣꯏꯅ ꯃꯊꯪ ꯃꯊꯪ ꯁꯟꯇꯣꯔꯛꯄꯁꯨ ꯅꯠꯇꯦ꯫ ꯃꯐꯝ ꯑꯁꯤꯗ ꯃꯣꯟꯁꯇꯔ ꯑꯣꯜꯂꯤꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯃꯤꯑꯣꯏꯕꯒꯤ ꯗꯤꯖꯥꯌꯔꯒ ꯃꯔꯤ ꯂꯩꯅꯅ ꯊꯣꯛꯄ ꯊꯕꯛꯁꯤꯡꯅꯤ ꯍꯥꯏꯔꯝꯃꯤ, ꯍꯥꯏꯕꯗꯤ ꯃꯤꯑꯣꯏꯕꯒꯤ ꯑꯄꯥꯝꯕꯒ ꯃꯔꯤ ꯂꯩꯅꯅ ꯊꯣꯛꯄ ꯊꯧꯗꯣꯛ ꯉꯥꯛꯇꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯤꯂꯤꯇ꯭ꯔꯤꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯃꯤ ꯑꯃꯕꯨ ꯍꯦꯛ ꯏꯟꯐꯦꯛꯇꯦꯗ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯈꯪꯕ ꯇꯥꯔꯒꯗꯤ ꯃꯈꯣꯏ ꯑꯗꯨ ꯈꯨꯗꯛꯇ ꯀ꯭ꯋꯥꯔꯦꯟꯇꯥꯏꯟ ꯇꯧꯒꯗꯕꯅꯤ, ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯃꯣꯟꯁꯇꯔ ꯑꯣꯟꯕ ꯇꯥꯔꯒꯗꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯕꯨ ꯈꯨꯗꯛꯇ ꯍꯥꯠꯀꯗꯕꯅꯤꯁꯨ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯣꯟꯁꯇꯔꯁꯤꯡ ꯑꯁꯤ ꯍꯥꯠꯄ ꯑꯁꯤ ꯃꯩꯅꯗꯤ ꯌꯥꯝꯅ ꯏꯔꯥꯏ ꯂꯥꯏꯅ ꯍꯥꯠꯂꯤ ꯍꯥꯏꯅꯁꯨ ꯍꯥꯏꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯃꯤꯂꯤꯇ꯭ꯔꯤ ꯅꯨꯄꯤ ꯑꯁꯤꯒꯤ ꯄꯥꯎ ꯑꯁꯤ ꯇꯥꯔꯨꯕ ꯃꯇꯝꯗꯒꯤ ꯁꯨꯄꯔꯃꯥꯔꯀꯦꯠꯀꯤ ꯃꯐꯝꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨ ꯃꯈꯣꯏ ꯋꯥ ꯑꯃ ꯈꯟꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯌꯨꯟꯁꯨ ꯍꯣꯏꯒꯤ ꯇꯤꯝ ꯑꯁꯤꯁꯨ ꯃꯐꯝ ꯑꯁꯤꯗ ꯌꯧꯁꯤꯜꯂꯛꯑꯝꯃꯤ꯫ ꯑꯗꯨꯕꯨ ꯌꯨꯟꯁꯨꯁꯤ ꯃꯐꯝ ꯑꯁꯤꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯋꯥꯡꯈ꯭ꯔꯕ ꯁ꯭ꯇꯤꯌꯔ ꯑꯗꯨꯗꯒꯤ ꯇꯥꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯗ ꯃꯍꯥꯛꯅ ꯇꯥꯔꯤꯕ ꯑꯁꯤ ꯌꯥꯝꯅ ꯑꯌꯥꯡꯕ ꯁꯛꯇꯤ ꯑꯃꯅ ꯃꯉꯣꯟꯗ ꯌꯩꯕꯗꯒꯤ ꯃꯍꯥꯛ ꯃꯈꯥꯗ ꯇꯥꯈꯤꯕ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯌꯥꯝꯅ ꯌꯥꯡꯉꯤꯕ ꯁꯛꯇꯤ ꯑꯁꯤ ꯑꯩꯈꯣꯏꯗ ꯀꯔꯤꯅꯣ ꯍꯥꯏꯕꯗꯤ ꯎꯠꯊꯣꯛꯇꯦ꯫ ꯑꯁꯨꯝꯅ ꯌꯨꯟꯁꯨ ꯑꯁꯤ ꯃꯈꯥ ꯑꯁꯤꯗ ꯇꯥꯈꯤꯕꯅ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯗꯨꯅ ꯋꯥꯟꯊꯗꯨꯅ ꯇꯥꯔꯒ ꯂꯩꯔꯝꯃꯤ, ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗꯁꯨ ꯚꯤꯖꯟ ꯀꯌꯥ ꯑꯃꯕꯨ ꯃꯍꯥꯛꯅ ꯎꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯌꯨꯟꯁꯨꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯃꯇꯝꯗꯗꯤ ꯃꯍꯥꯛ ꯑꯗꯨ ꯌꯨꯟꯋꯨꯅ ꯁꯪꯕꯤꯗꯨꯅ ꯂꯩꯔꯝꯃꯤ, ꯑꯗꯨꯒ ꯌꯨꯟꯋꯨꯅ ꯌꯨꯟꯁꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯅꯍꯥꯛꯇꯤ ꯑꯗꯨꯛ ꯌꯧꯅ ꯋꯥꯡꯈ꯭ꯔꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯇꯥꯔꯛꯑꯒ ꯀꯔꯤꯝꯇꯁꯨ ꯇꯧꯗꯦ꯫ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯌꯨꯟꯁꯨ ꯑꯁꯤꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤ ꯃꯌꯥꯝꯁꯤꯡ ꯑꯁꯤꯅ ꯃꯍꯥꯛ ꯑꯁꯤꯕꯨ ꯏꯟꯐꯦꯛꯇꯦꯗ ꯑꯣꯏꯔꯦ ꯍꯥꯏꯕꯗꯨ ꯈꯪꯉꯝꯃꯤ꯫ ꯑꯗꯨꯒ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇꯒꯤ ꯁꯨꯄꯔꯃꯥꯔꯀꯦꯠꯀꯤ ꯃꯄꯨ ꯑꯗꯨꯅ ꯌꯨꯟꯁꯨ ꯑꯁꯤꯕꯨ ꯏꯟꯐꯦꯛꯇꯦꯗ ꯑꯣꯏꯔꯦ ꯍꯥꯏꯕꯒꯤꯗꯃꯛꯇ ꯌꯨꯟꯁꯨꯕꯨ ꯍꯥꯠꯄ ꯄꯥꯝꯃꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯁꯥꯎꯅꯔꯛꯄꯗꯒꯤ ꯌꯨꯟꯁꯨ ꯑꯁꯤꯕꯨ ꯍꯥꯠꯁꯤꯔꯥ ꯍꯥꯠꯂꯣꯏꯁꯤꯔꯥ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯚꯣꯠ ꯇꯧꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗꯗꯤ ꯌꯨꯟꯁꯨꯕꯨ ꯍꯥꯠꯄ ꯄꯥꯝꯕ ꯃꯤ ꯑꯁꯤꯁꯨ ꯇꯪꯈꯥꯏ ꯑꯃ ꯑꯣꯏꯔꯝꯃꯤ, ꯑꯗꯨꯒ ꯌꯨꯟꯁꯨ ꯑꯁꯤꯕꯨ ꯀꯟꯕ ꯄꯥꯝꯕꯁꯨ ꯃꯤ ꯇꯪꯈꯥꯏ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯁꯨꯄꯔꯃꯥꯔꯀꯦꯠꯀꯤ ꯃꯄꯨ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯥꯎꯅꯤꯡꯉꯝꯃꯤ, ꯑꯗꯨꯒ ꯃꯍꯥꯛꯅ ꯌꯨꯟꯁꯨ ꯑꯁꯤꯕꯨ ꯍꯥꯠꯂꯅꯤ ꯍꯥꯏꯗꯨꯅ ꯌꯨꯟꯁꯨꯒꯤ ꯃꯅꯥꯛꯇ ꯍꯥꯠꯀꯦ ꯍꯥꯏꯗꯨꯅ ꯆꯪꯉꯛꯄ ꯃꯇꯝꯗꯗꯤ ꯃꯍꯥꯛꯁꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯐꯝ ꯑꯗꯨꯗ ꯅꯣꯁ ꯕ꯭ꯂꯤꯗꯤꯡ ꯇꯧꯔꯛꯂꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯁꯨꯄꯔꯃꯥꯔꯀꯦꯠꯀꯤ ꯃꯄꯨ ꯑꯃꯗꯤ ꯌꯨꯟꯁꯨ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯀ꯭ꯋꯥꯔꯦꯟꯇꯥꯏꯟꯗ ꯊꯝꯃꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯉꯁꯥꯏ ꯃꯃꯥꯡꯗ ꯃꯃꯥꯏ ꯆꯥꯛꯄ ꯅꯨꯄꯥꯗꯨꯅ ꯇꯣꯔꯆꯔ ꯇꯧꯈ꯭ꯔꯕ ꯅꯨꯄꯥ, ꯍꯥꯏꯕꯗꯤ ꯃꯁꯥꯗ ꯇꯦꯞ ꯌꯥꯝꯅ ꯌꯦꯠꯁꯜꯂꯝꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯑꯃꯨꯛ ꯑꯩꯈꯣꯏꯗ ꯎꯍꯜꯂꯤ꯫ ꯑꯗꯨꯕꯨ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛ ꯑꯁꯤ ꯃꯃꯥꯏ ꯆꯥꯛꯄ ꯅꯨꯄꯥ ꯑꯗꯨꯒ ꯑꯃꯨꯛ ꯃꯐꯝ ꯑꯁꯤꯗ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯑꯁꯤ ꯍꯧꯖꯤꯛ ꯏꯟꯐꯦꯛꯇꯦꯗ ꯑꯣꯏꯔꯕ ꯃꯥꯜꯂꯦ, ꯃꯍꯥꯛ ꯑꯁꯤ ꯀ꯭ꯋꯥꯔꯦꯟꯇꯥꯏꯟ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯃꯤ ꯃꯌꯥꯝꯁꯤꯡ ꯑꯗꯨꯗ ꯍꯥꯏꯖꯤꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯅ ꯃꯍꯥꯛꯁꯨ ꯌꯨꯟꯁꯨ ꯍꯣꯏꯒ ꯀ꯭ꯋꯥꯔꯦꯟꯇꯥꯏꯟꯒꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯃꯤꯟꯅꯔꯝꯃꯤ꯫
Maramdi mahakna mapanda lairabadi haibadi quarantine da laitraduna mamai chakpa nupa adugi manakta leiba taragadi mamai chakpa nupa aduna mahakpo mo hatokpigidribani masdagi akoida amu quarantine gi manung aduda ulai aduga yunsuna makeup tholokpa matamdadi ngasai tep yamna yesanba nupa aduna good morning haiduna haudoami aduga nahak hauchik chak yamna lamamani haiduna mahakna hotdog amabu pirami aduga yunsuna mahak karimta lamde yarani hairami maudagi tep jesanba nupa aduna nahakti monster su oi aduga tumsu tummi kamaina tawrino aidi monster ama oibanina hojik tumbasu yadre aduga chaning thaningbasu amata poktre harami aduga nupa aduna yamna hainadaba midyengda yunsuda nangdi hojik monster ama olabanina nahak yamna powerful oinasu ui nahak matau karamna olibano madu aingonda amuktang ta'u haiduna mahakna karemna aduna yunsuda harami adubu yunsu asidi mi yamna pulaktaba mi oibanina mahakna toriba moong asida mahak hainadaba forami adubu ngasage toroga leiba mayamsing asi mamai chakpa nupa aduna mapandagi yengduna lerami Masdagi akoida mamai chakpa nupa aduna tep jesanba nupa adubu fuba matamda mahakna tep jesanba nupa adugi pikhaudagi so ama lakthoki haiba adubu akoida khangali masigi matungda akoida amu firefighter gi nupi dubu mu uhalai aduga mahak asi supermarket ki mapu adugi nupi aduga mu thengnarami aduga haiba matam aduda supermarket ki mapu gi nupi aduna firefighter gi nupi aduda pregnant oibagi test tawbagi khulai ama pirami adubu firefighter gi nupi aduna haiba pot adubu law haiba yaramde adubu supermarket ki mapu gi nupi aduna firefighter gi nupi aduda masi nangonda soidana kanarakani thamjalu haiduna namdana pisalami masdagi angang masi manau ani dubu mu ulai aduga makhoi asi hojik mechanic hanuba adugi manakta leirabani maram aduna angang ani aduna hanuba aduda asumna hangami pupu aikhoibu kanbirakpa nupi adu kamaina toroba jatno haiduna mata asida hariba nupi asi ngasai makhoiga lemina hauba makhoibu kanbirakpa stroller inba nupi adubuni aduga stroller inba nupi dubu makhoina infected oire haiduna bathroom da fajanduna thanamboirami masdagi makhoina stroller inba nupi dubu karam tawrige haiduna yengakpa matamdadi nupi adudi yamna moong chadaba monster ama onduna lerami masdagi akoida amu yonhupu uhalai aduga yonhuksi haujikti mafam asigi mahakna leader ama oirabani mafam asida yonhukna anuwa plan ama tawrami mana pamiba asi yunsu si sijanaraga ngasai mechanic hanuba 14 da lehawa adubu makhada putharakpa pamboirami asumna mechanic hanuba asi yonhukna makhada puthalakpa pamiba asi kari maramgino haragadi hanuba asi mechanic ama oibagini masdagi akoida amu mechanic hanuba adubu moi khoida uhalai aduga mahakna ngasai stroller inba monster ondroba nupi adubu ha tawgi tawduna lerami audagi mahakna nupi duna hairamba wa ama ningsingaami madudi mahakpu hatokpiro mahak asi monster ama onba pamde haiba adu masdagi yonhukna mafam asida leiriba mising asida blog ama thagalakpa adugi matangda hairami aduga blog asida su asumna haiduna mahakna phongtoami mafam asida tawriba monster oliba mayamsing asi masi disease ama nate masi curse amani aduga asumna thagalaiba blog asi kokru kauba user amana thagalakpani haiduna su mahakna phongdomi masdagi firefighter asi mahaki fiancé amabu ningsingami firefighter gi nupi asi gi maming asi kion koromi masdagi akoida amu yunsubu uhalai aduga mahak asi nurse yuri amadi mahaki patient hanuba aduga makhoi thengnarami masdagi akoida amu mamai chakpa nupa adubu uhali aduga mahak asi mission amagi damakta chakhiba oirami aduga mafam asida mahakna monster ama thengnarami aduga hariba monster adubu mahakna hatomi maidagi mamai chakpa nupa asi yunsuga mu thengnabadagi yunsuga makhoi ni adu yuri hariba nurse adugi apartment aduda makhoi ni changami aduga yunsu asina makhoina mafam asida laiba asi nasai angang macha ani amadi mechanic hanuba adubu downstairs da putharaknaba lakpoirami maidagi nurse yuri aduna mamai chakpa nupa adugi asokpa adubu yengbige haiduna tawu matamda mamai chakpa nupa adu sauduna mafam adudagi thokirami aduga yunsugi amu yengbige haiduna tawu matamdadi yunsuna bandage ama dum pirao mahakna tawjarage yarani harami maidagi yuri amadi mafam asida lairiba mahaki patient hanuba aduna yunsugi asokpa masa adu mathanda oisangiba adu makhoina urami maram aduna hanuba patient aduna yunsu asibu na monster ama ole mafam asidagi thokro haiduna yunsubu tanthoroklami maram aduna yunsusu mafam adudagi tholaami maudagi hanuba aduna yunsuda fagi tawani changao aikoina nahakpu tanthokipa leite haiduna yunsubu mu koksilami aduga yunsuda mahak asi hojik sirabasu yare ayakti ahn yamna oire aduga ayakti laina su leiribani ayakna hingduna matam kyam koina hingadribano ayakna sidringai matamda hero dauna afaba thaba kharadi tawningi haiduna yunsuda hairami masdagi khoida mu supermarket ki mapugi nupi dubu mu ulai haiba matam asida mahak asi mahaki nupa adugi manakta laami adubu mahakna lotna thanga mapuduna laami mahaki nupa aduna nahakna na tungda loliba adu karino haiduna hangami
ꯑꯗꯨꯒ ꯅꯨꯄꯥꯗꯨꯅ ꯅꯍꯥꯛꯄꯨ ꯉꯥꯎꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯃꯣꯟꯁꯇꯔ ꯑꯃ ꯑꯣꯟꯕ ꯇꯥꯔꯒꯗꯤ ꯅꯍꯥꯛꯄꯨ ꯁꯣꯏꯗꯅ ꯍꯥꯠꯀꯅꯤ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯝꯃꯤ꯫ ꯃꯔꯝꯗꯤ ꯅꯨꯄꯤ ꯑꯁꯤꯕꯨ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯑꯁꯤꯅ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯑꯁꯨꯝ ꯂꯨꯅ ꯑꯃꯨꯛ ꯐꯥꯎꯕ ꯇꯧꯕꯤꯔꯛꯇ꯭ꯔꯤ ꯍꯥꯏꯕ ꯑꯁꯤ ꯌꯦꯡꯂꯤꯕ ꯑꯩꯈꯣꯏꯅꯁꯨ ꯎꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨꯅ ꯁꯥꯎꯅ ꯃꯈꯥ ꯇꯥꯅ ꯑꯗꯨꯕꯨ ꯅꯍꯥꯛ ꯑꯩꯅ ꯃꯣꯟꯁꯇꯔ ꯑꯃ ꯑꯣꯜꯂꯒ ꯍꯥꯠꯄꯗꯤ ꯄꯥꯝꯗꯦ, ꯅꯍꯥꯛ ꯑꯩꯅ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯄꯦꯟꯅ ꯍꯥꯠꯅꯤꯡꯉꯤ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯑꯗꯨꯗ ꯐꯣꯡꯗꯣꯛꯑꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯅꯨꯄꯥ ꯑꯗꯨꯅꯁꯨ ꯀꯔꯤꯅꯣ ꯃꯁꯤꯒꯤ ꯅꯨꯄꯤ ꯑꯁꯤꯅ ꯃꯊꯣꯡ ꯆꯥꯗꯕ ꯋꯥ ꯃꯌꯥꯝ ꯑꯃ ꯍꯥꯏꯔꯤꯁꯦ ꯍꯥꯏꯗꯨꯅ ꯊꯋꯥ ꯁꯥꯗꯕꯤꯗ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯇꯨꯝꯈꯤꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯅꯨꯄꯤ ꯑꯁꯤꯁꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯇꯨꯃꯤꯟꯅ ꯊꯣꯛꯂꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯃꯃꯥꯏꯗ ꯇꯦꯞ ꯆꯦꯠꯁꯟꯈꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯅꯨꯄꯤ ꯑꯗꯨꯗ ꯃꯃꯥꯏ ꯆꯥꯛꯄ ꯅꯨꯄꯥ ꯑꯗꯨ ꯃꯄꯥꯟꯗ ꯂꯩꯍꯧꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯃꯍꯥꯛꯇꯤ ꯑꯞꯁ꯭ꯇꯦꯌꯔꯗ ꯀꯥꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ, ꯍꯥꯏꯕꯗꯤ ꯗꯣꯂꯥꯟ ꯃꯊꯛꯇ ꯀꯥꯈ꯭ꯔꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯍꯥꯛ ꯀꯔꯤꯝꯇ ꯄꯥꯈꯠꯂꯅꯨ ꯍꯥꯏꯔꯝꯃꯒ ꯅꯨꯄꯤ ꯑꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯅꯨꯄꯥ ꯑꯗꯨ ꯑꯣ ꯃꯍꯥꯛ ꯃꯊꯛꯇ ꯀꯥꯈꯠꯈ꯭ꯔꯕ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛꯀꯤ ꯄꯣꯀꯦꯠꯇ ꯀꯔꯤꯒꯨꯝꯕ ꯑꯃ ꯌꯦꯡꯉꯝꯃꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯄꯣꯀꯦꯠ ꯑꯗꯨꯗꯗꯤ ꯀꯔꯤꯃꯠꯇ ꯌꯥꯎꯔꯝꯗ꯭ꯔꯦ꯫ ꯃꯗꯨꯗꯒꯤ ꯃꯍꯥꯛ ꯌꯥꯝꯅ ꯁꯥꯎꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯄꯣꯀꯦꯠꯇꯒꯤ ꯃꯥꯡꯉꯤꯕ ꯑꯁꯤꯗꯤ ꯃꯍꯥꯛꯀꯤ ꯔꯨꯝꯒꯤ ꯁꯣ ꯑꯗꯨꯕꯨꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯗ ꯃꯃꯥꯏ ꯆꯥꯛꯄ ꯅꯨꯄꯥ ꯑꯗꯨꯕꯨ ꯑꯃꯨꯛ ꯎꯍꯜꯂꯛꯏ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯔꯨꯝ ꯑꯃꯗ ꯂꯥꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯔꯨꯝ ꯑꯗꯨꯗ ꯑꯩ ꯅꯪꯕꯨ ꯑꯃꯨꯛ ꯍꯟꯅ ꯎꯅꯕ ꯂꯥꯛꯈꯤꯅꯤ, ꯃꯊꯣꯡ ꯍꯨꯛꯇꯕ ꯅꯨꯄꯥ ꯍꯥꯏꯗꯨꯅ ꯊꯥꯔꯒ ꯂꯩꯔꯝꯕ ꯁꯥꯏꯟꯕꯣꯔꯗ ꯑꯗꯨꯕꯨ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯎꯍꯜꯂꯤ꯫ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯃꯍꯥꯛꯅ ꯄꯣꯠꯆꯩ ꯀꯌꯥ ꯑꯃꯕꯨ ꯑꯣꯠꯇꯨꯅ ꯊꯤꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯀꯔꯤꯝꯇ ꯐꯪꯉꯝꯗꯦ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯑꯁꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯁꯥꯎꯗꯨꯅ ꯊꯣꯛꯂꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯃꯨꯛ ꯍꯜꯂꯛꯇꯨꯅ ꯔꯨꯝ ꯑꯃ ꯊꯣꯡ ꯂꯣꯟꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯊꯣꯡ ꯑꯗꯨꯒꯤ ꯁꯣ ꯑꯗꯨꯕꯨ ꯍꯥꯡꯇꯣꯛꯑꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯃꯦ ꯃꯗꯨꯗꯤ ꯍꯥꯏꯔꯤꯕ ꯁꯣ ꯑꯁꯤ ꯃꯍꯥꯛꯅ ꯉꯁꯥꯏ ꯇꯦꯞ ꯆꯦꯠꯁꯟꯕ ꯅꯨꯄꯥꯗꯨꯒ ꯐꯨꯅꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯐꯤꯈꯥꯎꯗꯒꯤ ꯃꯍꯥꯛꯅ ꯂꯧꯊꯣꯛꯎꯕ ꯑꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯍꯥꯛꯅ ꯀꯥꯒꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯇꯣꯛꯑꯒ ꯆꯪꯉꯨꯕ ꯃꯇꯝꯗꯗꯤ ꯃꯐꯝ ꯑꯁꯤꯗ ꯐꯣꯇꯣ ꯀꯌꯥ ꯑꯃꯕꯨ ꯊꯦꯠꯇꯨꯅ ꯂꯩꯔꯝꯃꯤ, ꯍꯥꯏꯕꯗꯤ ꯉꯁꯥꯏ ꯃꯍꯥꯛꯅ ꯇꯦꯞ ꯃꯌꯥꯝ ꯑꯃ ꯌꯦꯠꯁꯟꯗꯨꯅ ꯐꯨꯈꯤꯕ ꯅꯨꯄꯥꯗꯨꯒꯤ ꯀꯥ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗꯒꯤ ꯃꯃꯥꯏ ꯆꯥꯛꯄ ꯅꯨꯄꯥ ꯑꯁꯤꯅꯁꯨ ꯈꯪꯉꯤ ꯃꯗꯨꯗꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯗꯤ ꯌꯥꯝꯅ ꯇꯝꯊꯤꯕ ꯀ꯭ꯔꯤꯃꯤꯅꯦꯜ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯍꯥꯛ ꯑꯁꯤ ꯅꯨꯄꯤ ꯑꯉꯥꯡ ꯀꯌꯥ ꯑꯃ ꯍꯥꯠꯄ ꯅꯨꯄꯥ ꯑꯃꯕꯨꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯐꯣꯇꯣꯁꯤꯡ ꯑꯁꯤꯗꯒꯤ ꯃꯍꯥꯛꯅ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯕꯨꯁꯨ ꯍꯥꯠꯈꯤꯕꯅꯤ ꯍꯥꯏꯕꯗꯨ ꯃꯍꯥꯛꯅ ꯈꯪꯉꯝꯃꯤ, ꯍꯥꯏꯕꯗꯤ ꯃꯍꯥꯛꯅ ꯊꯤꯕ ꯆꯠꯈꯤꯕ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯕꯨꯅꯤ꯫ ꯃꯗꯨꯗꯒꯤ ꯃꯃꯥꯏ ꯆꯥꯛꯄ ꯅꯨꯄꯥ ꯑꯁꯤꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯂꯩꯈꯤꯗ꯭ꯔꯕ ꯑꯉꯥꯡꯒꯤ ꯐꯣꯇꯣ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯃꯔꯝꯁꯤꯡ ꯑꯁꯤꯅꯅꯤ ꯑꯩꯈꯣꯏꯅ ꯃꯃꯥꯡꯗ ꯑꯦꯄꯤꯁꯣꯗ 1ꯗ ꯃꯃꯥꯏ ꯆꯥꯛꯄ ꯅꯨꯄꯥ ꯑꯁꯤꯅ ꯅꯨꯄꯥ ꯑꯃꯗꯨꯕꯨ ꯇꯦꯞ ꯃꯌꯥꯝ ꯑꯃ ꯌꯦꯠꯁꯟꯗꯨꯅ ꯌꯥꯝꯅ ꯇꯣꯔꯆꯔ ꯇꯧꯈ꯭ꯔꯤꯕ ꯑꯗꯨ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯌꯨꯟꯁꯨꯅ ꯃꯦꯀꯥꯅꯤꯛ ꯍꯅꯨꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯅꯔꯁ ꯖꯨꯔꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯄꯦꯁꯦꯟ ꯍꯅꯨꯕ ꯑꯗꯨꯕꯨ ꯄꯨꯗꯨꯅ ꯂꯥꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯅꯨꯕ ꯑꯗꯨꯗ ꯁ꯭ꯇꯔꯣꯂꯔ ꯏꯟꯕ ꯅꯨꯄꯤꯗꯨꯗꯤ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯪꯉꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯌꯨꯟꯁꯨꯅ ꯁ꯭ꯇꯔꯣꯂꯔ ꯏꯟꯕ ꯅꯨꯄꯤ ꯑꯗꯨꯕꯨ ꯕꯥꯠꯔꯨꯝ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨꯕꯨ ꯍꯥꯡꯇꯣꯛꯇꯨꯅ ꯌꯦꯡꯉꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯗ ꯁ꯭ꯇꯔꯣꯂꯔ ꯏꯟꯕ ꯅꯨꯄꯤ ꯑꯗꯨꯕꯨꯗꯤ ꯑꯩꯈꯣꯏꯗ ꯎꯍꯟꯗꯦ꯫ ꯑꯗꯨꯕꯨ ꯌꯨꯟꯁꯨꯒꯤ ꯃꯤꯠꯌꯦꯡ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯃꯤ ꯃꯗꯨꯗꯤ ꯁ꯭ꯇꯔꯣꯂꯔ ꯏꯟꯕ ꯅꯨꯄꯤ ꯑꯁꯤ ꯍꯧꯖꯤꯛ ꯌꯥꯝꯅ ꯃꯑꯣꯡ ꯆꯥꯗꯕ ꯃꯣꯟꯁꯇꯔ ꯑꯃꯗ ꯑꯣꯟꯗꯨꯅ ꯂꯩꯔꯦ ꯍꯥꯏꯕ ꯑꯁꯤ꯫ ꯑꯗꯨꯒ ꯃꯇꯝ ꯑꯁꯤꯗ ꯑꯩꯈꯣꯏꯗ ꯕꯦꯛꯒ꯭ꯔꯥꯎꯟ ꯚꯣꯏꯁꯇꯒꯤ ꯑꯁꯨꯝ ꯍꯥꯏꯔꯝꯃꯤ, ꯑꯩꯈꯣꯏ ꯑꯁꯤ ꯍꯧꯖꯤꯛ ꯂꯣꯏꯅ ꯃꯥꯡꯁꯜꯂꯛꯑꯕꯅꯤ, ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯀꯔꯝ ꯀꯥꯟꯗ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯄꯨꯂꯞ ꯃꯥꯡꯈꯤꯗꯧꯅꯣ ꯍꯥꯏꯕꯁꯨ ꯈꯪꯗꯦ, ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯊꯣꯛꯏꯕ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯨ ꯈꯪꯗꯦ, ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯇꯧ ꯑꯁꯨꯝꯅ ꯇꯧꯗꯅ ꯀꯌꯥꯝ ꯀꯨꯏꯅ ꯍꯤꯡꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯁꯨ ꯈꯪꯗꯦ꯫ ꯑꯁꯨꯝꯅ ꯕꯦꯛꯒ꯭ꯔꯥꯎꯟ ꯚꯣꯏꯁꯇꯒꯤ ꯑꯁꯨꯝ ꯍꯥꯏꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯌꯨꯟꯖꯤ ꯑꯃꯗꯤ ꯖꯦ ꯍ꯭ꯌꯣꯟ ꯃꯈꯣꯏ ꯑꯅꯤꯅꯁꯨ ꯌꯥꯝꯅ ꯆꯥꯎꯔꯕ ꯐꯤ ꯑꯃꯗ ꯁ꯭ꯄ꯭ꯔꯦꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯀꯥꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯕꯦꯛꯒ꯭ꯔꯥꯎꯟ ꯚꯣꯏꯁꯇꯒꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯐꯥꯎꯗꯤ ꯑꯗꯨꯝ ꯍꯤꯡꯗꯨꯅ ꯂꯩꯔꯤ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯄ꯭ꯔꯦꯒꯅꯦꯟꯁꯤ ꯇꯦꯁ ꯇꯧꯕ ꯑꯗꯨꯗ ꯑꯩꯈꯣꯏꯗ ꯐꯥꯌꯔ ꯐꯥꯏꯇꯔꯒꯤ ꯅꯨꯄꯤ ꯑꯁꯤ ꯍꯧꯖꯤꯛ ꯄ꯭ꯔꯦꯒꯅꯦꯟ ꯑꯣꯏꯔꯦ ꯍꯥꯏꯕꯗꯨꯕꯨ ꯑꯩꯈꯣꯏꯗ ꯈꯪꯍꯜꯂꯤ꯫ ꯃꯗꯨꯗꯒꯤ ꯑꯩꯈꯣꯏꯗ ꯕꯤꯜꯗꯤꯡ ꯑꯗꯨꯗ SOS ꯍꯥꯏꯅ ꯊꯥꯕ ꯑꯆꯧꯕ ꯐꯤ ꯑꯃꯕꯨ ꯈꯟꯗꯔꯛꯄ ꯑꯗꯨꯕꯨ ꯑꯩꯈꯣꯏꯗ ꯎꯍꯜꯂꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯉꯁꯥꯏ ꯃꯃꯥꯏꯗ ꯇꯦꯞ ꯆꯦꯠꯁꯟꯈꯤꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯑꯃꯨꯛ ꯎꯍꯜꯂꯛꯏ꯫ ꯑꯗꯨꯒ ꯃꯍꯥꯛ ꯑꯁꯤ ꯃꯁꯥ ꯃꯇꯣꯟꯗ ꯍꯧꯖꯤꯛ ꯑꯁꯤ ꯃꯈꯨꯠꯇ ꯊꯥꯡ ꯑꯃꯅ ꯂꯦꯟꯊꯠꯆꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯗ ꯇꯥꯅꯕ ꯍꯥꯏꯗꯨꯅ ꯑꯩꯍꯥꯛ ꯑꯁꯤ ꯃꯣꯟꯁꯇꯔ ꯑꯃ ꯅꯠꯇ꯭ꯔꯕ ꯃꯥꯜꯂꯦ, ꯑꯩꯍꯥꯛꯀꯤ ꯈꯨꯠꯇ ꯁꯣꯛꯄ ꯑꯁꯤ ꯑꯣꯏꯁꯜꯂꯨ ꯌꯥꯗ꯭ꯔꯦ, ꯑꯩꯍꯥꯛꯀꯤ ꯃꯇꯦꯡ ꯑꯃꯨꯛꯇ ꯄꯥꯡꯕꯤꯌꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯀꯣꯏꯔꯥꯎ ꯂꯥꯎꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯑꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯇꯣꯛꯇꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯑꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯤ ꯃꯌꯥꯝꯁꯤꯡ ꯑꯗꯨꯅ ꯃꯉꯣꯟꯗ ꯍꯪꯉꯤꯕ ꯑꯗꯨ ꯀꯔꯤꯝꯇ ꯇꯥꯗꯕꯤ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯁꯤꯅꯁꯨ ꯃꯁꯤꯒꯤ ꯅꯨꯄꯥ ꯑꯁꯤ ꯃꯀꯣꯛ ꯆꯥꯛꯄ ꯃꯥꯜꯂꯦ ꯍꯥꯏꯗꯨꯅ ꯍꯥꯏꯅꯍꯧꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯃꯃꯥꯏ ꯆꯥꯛꯄ ꯅꯨꯄꯥꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯁ꯭ꯇꯤꯌꯔꯗꯒꯤ ꯀꯨꯝꯊꯔꯛꯄ ꯑꯗꯨꯕꯨ ꯑꯩꯈꯣꯏꯗ ꯎꯕ ꯐꯪꯂꯤ꯫ ꯑꯗꯨꯒ ꯃꯇꯝ ꯑꯁꯤꯗ ꯖꯦ ꯍ꯭ꯌꯣꯟꯅ ꯃꯍꯥꯛꯄꯨ ꯈꯥꯝꯃꯝꯃꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯖꯦ ꯍ꯭ꯌꯣꯟꯒꯤ ꯃꯈꯨꯠ ꯑꯗꯨꯕꯨ ꯀꯟꯊꯣꯛꯑꯝꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯌꯥꯝꯅ ꯁꯥꯎꯅ ꯂꯥꯛꯑꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯃꯥꯏ ꯆꯥꯛꯄ ꯅꯨꯄꯥ ꯑꯗꯨꯒꯤ ꯐꯣꯟ ꯑꯗꯨ ꯇꯥꯍꯧꯗꯨꯅ ꯖꯦ ꯍ꯭ꯌꯣꯟꯅ ꯈꯨꯟꯒꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯃꯥꯏ ꯆꯥꯛꯄ ꯅꯨꯄꯥ ꯑꯁꯤꯅ ꯑꯁꯨꯝꯅ ꯑꯗꯨꯝ ꯁꯥꯎꯗꯨꯅ ꯂꯥꯛꯄ ꯃꯇꯝ ꯑꯁꯤꯗ ꯅꯥꯀꯟꯗꯒꯤ ꯉꯁꯥꯏ ꯇꯦꯞ ꯌꯥꯝꯅ ꯌꯦꯠꯁꯟꯕ ꯅꯨꯄꯥꯗꯨꯅ ꯃꯉꯣꯟꯗ ꯅꯨꯡꯊꯪ ꯑꯃꯅ ꯑꯦꯇꯦꯛ ꯇꯧꯔꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯅꯨꯡꯊꯪ ꯑꯗꯨꯅ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯑꯦꯇꯦꯛ ꯇꯧꯔꯕ ꯃꯇꯨꯡꯗ ꯃꯃꯥꯏ ꯆꯥꯛꯄ ꯅꯨꯄꯥ ꯑꯗꯨꯅ ꯃꯍꯥꯛꯅ ꯊꯣꯝꯃꯛꯏꯕ ꯅꯨꯡꯊꯪ ꯑꯗꯨꯕꯨ ꯐꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯅꯨꯄꯥ ꯑꯗꯨꯗ ꯑꯦꯇꯦꯛ ꯇꯧꯕ ꯑꯃꯨꯛ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯇꯦꯞ ꯌꯥꯝꯅ ꯌꯦꯠꯁꯟꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯍꯥꯛ ꯑꯁꯤ ꯃꯤꯍꯥꯠꯄ ꯅꯨꯄꯥ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯁꯨꯄꯔꯃꯥꯔꯀꯦꯠꯀꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯃꯥꯏ ꯆꯥꯛꯄ ꯅꯨꯄꯥ ꯑꯗꯨꯅ ꯋꯥ ꯀꯔꯤꯝꯇ ꯉꯥꯡꯗꯕꯤ ꯅꯨꯄꯥ ꯑꯗꯨꯕꯨ ꯃꯈꯥ ꯑꯗꯨꯗ ꯏꯟꯊꯔꯒ ꯅꯨꯡꯊꯪ ꯑꯗꯨꯅ ꯊꯣꯝꯃꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯁꯨꯝꯅꯁꯨ ꯍꯥꯏꯔꯝꯃꯤ,
ꯅꯍꯥꯛ ꯑꯁꯤꯗꯤ ꯏꯆꯝ ꯆꯝꯅ ꯁꯤꯒꯗꯕ ꯅꯠꯇꯦ, ꯅꯍꯥꯛ ꯑꯁꯨꯝꯅ ꯌꯥꯝꯅ ꯋꯥꯅ ꯁꯤꯒꯗꯕꯅꯤ꯫ ꯃꯩꯗꯒꯤ ꯑꯩꯈꯣꯏꯗ ꯇꯦꯞ ꯌꯩꯁꯟꯈꯤꯕ ꯅꯨꯄꯥ ꯑꯁꯤ ꯀ꯭ꯔꯤꯃꯤꯅꯦꯜ ꯍꯥꯏꯕ ꯑꯗꯨꯕꯨ ꯑꯩꯈꯣꯏꯗ ꯃꯍꯥꯛꯀꯤ ꯄꯥꯁꯀꯤ ꯁꯤꯟꯕꯨ ꯎꯠꯇꯨꯅ ꯑꯩꯈꯣꯏꯗ ꯈꯪꯍꯜꯂꯤ꯫ ꯑꯗꯨꯒ ꯃꯍꯥꯛ ꯑꯁꯤ ꯀꯣꯔꯠꯇ ꯄꯨꯊꯣꯛꯄ ꯃꯇꯝꯗ ꯀ꯭ꯔꯤꯃꯤꯅꯦꯜ ꯑꯃ ꯅꯠꯇꯦ ꯃꯍꯥꯛ ꯑꯁꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯇꯧꯔꯨꯕ ꯊꯕꯛ ꯑꯁꯤꯒꯤꯗꯃꯛꯇ ꯊꯥ 12 ꯖꯦꯜꯗ ꯂꯩꯒꯅꯤ꯫ ꯑꯗꯨꯒ ꯆꯍꯤ 2 ꯑꯃꯗꯤ ꯃꯍꯥꯛ ꯑꯁꯤ ꯖꯦꯜꯗꯒꯤ ꯊꯥꯗꯣꯛꯑꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯌꯦꯡꯁꯤꯟꯒꯅꯤ, ꯑꯗꯨꯒ ꯃꯍꯥꯛ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯐꯠꯇꯕ ꯊꯕꯛ ꯇꯧꯔꯛꯇꯕ ꯇꯥꯔꯒꯗꯤ ꯃꯤꯆꯝ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯊꯥꯗꯣꯛꯑꯅꯤ ꯍꯥꯏꯗꯨꯅ ꯀꯣꯔꯠꯇꯒꯤ ꯂꯥꯎꯊꯣꯛꯄ ꯑꯗꯨꯕꯨꯁꯨ ꯑꯩꯈꯣꯏꯗ ꯑꯗꯨꯝ ꯃꯃꯥꯏ ꯆꯥꯛꯄ ꯅꯨꯄꯥꯗꯨꯅ ꯅꯤꯡꯁꯤꯡꯕ ꯑꯣꯏꯅ ꯑꯩꯈꯣꯏꯗ ꯎꯍꯜꯂꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯅ ꯃꯃꯥꯏ ꯆꯥꯛꯄ ꯅꯨꯄꯥꯗꯨꯅ ꯇꯦꯞ ꯌꯩꯁꯜꯂꯝꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯌꯥꯝꯅ ꯄꯦꯟꯗꯅ ꯃꯤ ꯃꯌꯥꯝꯁꯤꯡ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯍꯥꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯁꯤꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯃꯃꯥꯏ ꯆꯥꯛꯄ ꯅꯨꯄꯥ ꯑꯗꯨꯅ ꯁꯇꯔꯒꯤ ꯊꯣꯡ ꯑꯗꯨꯕꯨ ꯍꯥꯡꯇꯣꯛꯇꯨꯅ ꯁꯇꯔꯒꯤ ꯃꯄꯥꯟꯗ ꯄꯨꯊꯣꯛꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯆꯥ ꯍꯜꯂꯛꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯉꯁꯥꯏ ꯌꯥꯝꯅ ꯀꯞꯈꯤꯕ ꯅꯨꯄꯤꯗꯨꯒꯤ ꯑꯁꯤꯕ ꯃꯆꯥ ꯑꯗꯨꯕꯨ ꯁꯇꯔꯗꯨꯒꯤ ꯃꯅꯨꯡꯗ ꯊꯝꯖꯤꯜꯂꯝꯃꯒ ꯃꯍꯥꯛꯇꯤ ꯁꯇꯔꯗꯨꯒꯤ ꯊꯣꯡ ꯑꯗꯨꯕꯨ ꯂꯣꯟꯁꯤꯟꯗꯨꯅ ꯃꯍꯥꯛ ꯃꯄꯥꯟꯗ ꯂꯩꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯕ ꯑꯁꯤꯗ ꯖꯦꯍꯣꯅꯁꯨ ꯃꯃꯥꯏ ꯆꯥꯛꯄ ꯅꯨꯄꯥ ꯑꯁꯤꯅ ꯇꯧꯔꯤꯕ ꯑꯁꯤ ꯇꯧꯗꯅꯕ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯁꯇꯔꯒꯤ ꯊꯣꯡ ꯑꯗꯨꯕꯨ ꯐꯥꯗꯨꯅ ꯈꯥꯝꯃꯝꯃꯤ꯫ ꯃꯃꯥꯏ ꯆꯥꯛꯄ ꯅꯨꯄꯥꯗꯨꯅ ꯀꯔꯤꯒꯤ ꯈꯥꯝꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯃꯥꯏ ꯆꯥꯛꯄ ꯅꯨꯄꯥꯗꯨ ꯃꯐꯝ ꯑꯗꯨꯗ ꯋꯥꯟꯊꯈꯤꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯗ ꯉꯁꯥꯏ ꯃꯃꯥꯏ ꯆꯥꯛꯄ ꯅꯨꯄꯥ ꯑꯗꯨꯅ ꯁꯨꯄꯔꯃꯥꯔꯀꯦꯠꯀꯤ ꯃꯅꯨꯡꯗ ꯄꯨꯁꯜꯂꯛꯏꯕ ꯑꯁꯤ ꯃꯆꯥ ꯍꯜꯂꯛꯇ꯭ꯔꯦ ꯍꯥꯏꯔꯤꯕ ꯅꯨꯄꯤꯗꯨꯒꯤ ꯃꯆꯥꯅꯨꯄꯤꯗꯨ ꯈꯛꯇꯪ ꯑꯣꯏꯔꯝꯗꯦ, ꯁꯣꯜꯖꯔ ꯅꯨꯄꯥ ꯑꯗꯨꯁꯨ ꯌꯥꯎꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯆꯥ ꯍꯜꯂꯛꯇꯕꯤ ꯅꯨꯄꯤꯗꯨꯅ ꯃꯍꯥꯛꯀꯤ ꯃꯆꯥꯗꯨꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯀꯣꯟꯈꯠꯂꯒ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯌꯥꯝꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯀꯞꯄꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏꯗ ꯃꯆꯤꯟ ꯃꯅꯥꯎ ꯑꯉꯥꯡ ꯑꯅꯤꯗꯨꯕꯨ ꯑꯃꯨꯛ ꯑꯩꯈꯣꯏꯗ ꯎꯍꯜꯂꯤ, ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯈꯣꯏꯒꯤ ꯃꯄꯥꯗꯨ ꯍꯜꯂꯛꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯃꯆꯥꯅꯨꯄꯤ ꯁꯤꯈ꯭ꯔꯕ ꯅꯨꯄꯤ ꯑꯗꯨ ꯑꯃꯨꯛ ꯑꯉꯥꯡ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨꯒꯤ ꯁꯦꯕꯥ ꯇꯧꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤ꯫ ꯃꯇꯝ ꯑꯁꯤꯗꯒꯤ ꯃꯆꯥ ꯁꯤꯈ꯭ꯔꯕ ꯅꯨꯄꯤ ꯑꯗꯨꯅꯁꯨ ꯑꯉꯥꯡ ꯑꯅꯤ ꯑꯁꯤꯕꯨ ꯃꯍꯥꯛꯀꯤ ꯃꯆꯥ ꯑꯣꯏꯅ ꯌꯣꯛꯑꯒꯦ ꯍꯥꯏꯗꯨꯅ ꯈꯟꯈꯤꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯁꯤꯈꯤꯕ ꯃꯤꯁꯤꯡ ꯑꯗꯨꯒꯤ ꯐ꯭ꯌꯨꯅꯔꯦꯜ ꯃꯆꯥ ꯑꯃꯕꯨ ꯁꯨꯄꯔꯃꯥꯔꯀꯦꯠꯀꯤ ꯃꯅꯨꯡ ꯑꯁꯤꯗ ꯄꯥꯡꯊꯣꯛꯄ ꯑꯗꯨ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯃꯣꯟꯁꯇꯔ ꯑꯃꯕꯨ ꯎꯕ ꯐꯪꯉꯤ, ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯣꯟꯁꯇꯔ ꯑꯁꯤ ꯃꯔꯩ ꯌꯥꯝꯅ ꯁꯥꯡꯕ ꯃꯣꯟꯁꯇꯔ ꯑꯗꯨꯕꯨꯅꯤ꯫ ꯃꯍꯥꯛꯅ ꯃꯇꯝ ꯑꯁꯤꯗ ꯑꯁꯤꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯍꯛꯆꯥꯡꯗꯒꯤ ꯃꯍꯥꯛ ꯃꯁꯥ ꯑꯁꯤ ꯐꯤꯠ ꯇꯧꯗꯨꯅ ꯂꯩꯖꯔꯝꯃꯤ, ꯍꯥꯏꯕꯗꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯗꯒꯤ ꯃꯍꯥꯛ ꯏ ꯊꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯇꯥꯡ ꯑꯁꯤꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯌꯥꯝꯅ ꯆꯥꯎꯔꯕ ꯃꯣꯟꯁꯇꯔ ꯑꯃ ꯂꯥꯛꯇꯨꯅ ꯍꯥꯏꯔꯤꯕ ꯍꯧꯖꯤꯛꯀꯤ ꯃꯣꯟꯁꯇꯔ ꯑꯗꯨꯕꯨ ꯐꯥꯗꯨꯅ ꯄꯨꯈꯤꯔꯝꯃꯤ꯫